LAMLAI Assembly Constituency ki manung CHANNA LEIBA SANASABI THAMNAPOKPI YAINGANGPOKI SABUNGKHOK KHUNOU AMADI SANTI KHONGBAN da State Force MATIK CHANA THAMDUNA MEITEI MEEYAMGI PUNSI KALLU HAIBA demanda NGARANG dagi Imphal Ukhrul Lambi Thingbagi Khongjang Changshinkhiba do Ngasisu Akanba Maong Da Chathari Ningsing bayabadi chahi asigi August 8 da demand asi taladuna miyamna lambi asi Thingbagi Khongjang Changshinba haukibani atumoinamak LAMLAI asigi MLA ka unarubada miyamna taliba demand sing asi thabakto ontokani haibagi thazaba pirakhidabadagi matam khara khongjang adu handokibani haujek changsiliba lambi Thingbagi Khongjang asi ana ayek media yauna essential service natana atopa gari amata lambi asida chathandana thamli haujek fawbagi oina mari leinaba singna laktuna wari sanaba leitri Khongjang asi LAMLAI bazar saumbung gate na chingba Miyam da thoraktuna chathari Khongjang asida saruk yaribi irungbam asarani kaubi nupi amana hai haujik sangsiliba Khongjang asida lengaki maru oiba miyoi sing laktuna wari sanaba leitri LKVVF ki thomi sing fa punnaba hotnaba asina yasinaba purakpagi mahutta hena Khongjang asibu kansilaktuna pamdaba thodok sing yauraknabagi bartan tawbo oina thokani haina su jeksenwa thamki yanagi wa wafam do thabok onon thoraktabagini Banji makata na dum chathagi gani aduga khaimaroi na khoi LKVVF ki member jingda ahing nungdang khangda na phani khokani na kutan tana buduna di adugi solution pura oi aduna yana bu pura kadam nati tawribam banjida praja mayam jiga wari sanaraga pura kadam solution ni LKVVF ta maroi na atamna na nungdang tum da kutan tana bi thabak si tawbirano kaigumba si tawba taraga di khoi Jumna ban taurambadagi hinsa yaurpa khut yaunarpa haibaji masana tarakani LKVVF ta sungba chething piba taragadi asapa maida hena chakhalakpagi thauna hapa oina thoni haibaje simatanga hajara